ꯐꯔꯦꯅꯦ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯃꯥ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯛꯇꯦ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯍꯩꯗꯣ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯑꯩꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯐꯤꯜ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯆꯠꯄ ꯍꯧꯏ ꯂꯩꯔꯝꯂꯤꯕ ꯈꯨꯡꯒꯪꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯗꯥꯇꯥꯁꯤꯡ ꯀꯂꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯀ꯭ꯋꯦꯁꯆꯅꯤꯌꯔ ꯃꯌꯥꯝꯗꯨꯒꯤ ꯑꯟꯁꯔ ꯂꯧꯅꯕ ꯍꯣꯠꯅꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯝꯖꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯅ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯂꯟꯆ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯒ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯇꯝꯅ ꯆꯠꯂꯤ ꯇꯤꯂꯝꯕ ꯃꯤꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯤ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯟꯕꯗ ꯑꯩ ꯂꯥꯡꯇꯛꯅꯕ ꯈꯣꯏꯔꯥꯡꯕ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯑꯩ ꯉꯔꯥꯡ ꯑꯩꯅ ꯈꯣꯏꯗꯥꯅ ꯌꯦꯡꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯂꯤ ꯍꯨꯝꯂꯛꯂꯤꯕ ꯃꯥꯂꯪꯒꯤ ꯏꯄꯣꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯏꯄꯣꯝ ꯑꯃꯗ ꯇꯥꯎꯍꯟꯕꯒꯨꯝ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯥꯡꯇꯛꯅꯍꯜꯂꯤꯕ ꯃꯤ ꯀꯌꯥ ꯐꯝꯅꯗꯕ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯡꯄꯥꯛꯇꯨꯗ ꯑꯩ ꯐꯝꯃꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯏꯄꯥꯛꯇꯨꯗ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯉꯁꯤꯁꯨ ꯃꯥꯕꯨ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛꯇꯨ ꯌꯦꯡꯂꯝꯈꯤꯒꯗ꯭ꯔꯥ ꯌꯦꯡꯂꯝꯂꯔꯣꯏ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛꯁꯤꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯜꯂꯔꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯍꯜꯂꯦ ꯍꯦꯂꯝ ꯍꯦꯟꯕ ꯊꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯈꯣꯏꯔꯥꯡꯂꯤꯕ ꯑꯩꯒꯤ ꯌꯥꯏꯐꯕ ꯂꯝꯕꯤ ꯑꯃꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯃꯍꯥꯛꯇꯣ ꯅꯨꯡꯉꯥꯏꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯁꯅꯨ ꯑꯗꯨꯕꯨ ꯃꯤꯁ ꯉꯁꯤꯗꯤ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯏꯈꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯩ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯑꯩ ꯑꯉꯧꯕꯒꯨꯝ ꯆꯤꯟꯗ ꯁꯩꯔꯦꯡꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯨꯏ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗꯦ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯉꯪꯔꯥꯅꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯊꯦꯡꯂꯝꯗꯥꯏ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯉꯪꯔꯥꯅꯕ ꯅꯣꯡꯖꯥꯕꯤꯅ ꯁꯤꯟꯕ ꯀꯥꯟ ꯅꯥꯏꯇꯣꯝ ꯄꯥꯏꯕ ꯆꯦꯛꯂꯥꯅ ꯄꯣꯝꯕꯤ ꯀꯥꯏꯗꯣꯡ ꯊꯤꯕ ꯀꯥꯟ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯂꯣꯠꯇꯨꯅ ꯊꯝꯖꯕ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯤꯡꯁꯤꯡꯅ ꯄꯨꯛꯅꯤꯡꯅ ꯀꯌꯥꯗ ꯋꯥꯅ ꯀꯞꯆꯕ ꯇꯥꯝꯈ꯭ꯔꯕ ꯅꯪꯕꯨ ꯍꯜꯂꯛꯂꯔꯣꯏꯗꯔ ꯈꯟ ꯀꯌꯥꯗ ꯃꯤꯄꯥꯏꯖꯕ ꯄꯨꯛꯅꯤꯡꯅ ꯆꯣꯛꯊꯔꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯂꯤꯕ ꯑꯔꯣꯏꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯁꯤꯗ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ ꯃꯤꯁ ꯐꯣꯡꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯀꯔꯝꯅ ꯇꯝꯂꯨꯈꯤꯅꯤ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯃꯤꯁ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯃꯤꯁ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯤꯁ ꯑꯩ ꯃꯤꯀꯨꯞꯇꯨꯗ ꯀꯔꯝꯅ ꯅꯃꯥꯡꯗ ꯂꯦꯞꯀꯅꯤ ꯑꯩ ꯃꯤꯀꯨꯞꯇꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯃꯤꯁ ꯑꯗꯨꯕꯨ ꯃꯤꯁ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯪꯒꯤꯗꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯈꯤꯕꯅꯤ ꯑꯩꯕꯨ
warauganuko miss. Ay nang nahaiba inba ngamkidre. Boboy, nang kaidorage? Aya, nang kapiro? Kaygino, kapkuno se. Kaidorage haiba boboy. Seba, kapkuno, please. Ay kaysa tawdeda. Boboy, nang ingonda wa madilot pamali. Ingonda haiba dayam kaibra. Ton, please. Nang nawaraga adum na laybado, ay yengba ngamdi boboy. Hoy, ay budi lamlan bini. Nang inapamda ay gihag karisu layte ay kangi. Adubu boboy, nang gimitlugi pirangdo ay yengbagi panggal layti. Ton, ay kaysu tawdi. Yengune, Aroiba Korougi mangalse, pazatra. Yam pazay. Karigino khangde ngasidi ay pukning yam nungsi. Ay pinakapningi. Boboy, nangi awaban na tawse ay yengduna laybasu ngamde. Nangi maithongda mikup amata oirabasu makalamba minokto uningi. Adubu nang nanoknaba ay kari tawgadabano haibasu khangde. Boboy, ayna mafamsida laybase nang yam hinadrabra. Ton, ay kaparoy kayara khali. Adubu kari sukhanghodaba mikup amada thamoise haifam khangdana wai. Aina tawdusibu karini ay haifam khangde. Ay yumdasu amuk hanna thoklaroi leple. Kaidawrage boboy, nang na ngarang na handagi ngangliba karan mayam sibu karino. Ngarang na layek patoe turi amuk hanna pairaroi haire. Ngasina amuk yum thoklaroi haire sibu nate nang mo ngawrabra haiba. Ay ngawre. Ay apapata karino khantaba ngamtre. Ton, ay yam wari. Boboy, nang kainomadi soidana tawre. Nahan makhay adom na nung mata ngangdaba nang na sumay na ngangise karigino ay nungayti. Ton, ay ngasi nangonda wari malige. Nang loiba pawba tabagi panggal laygadra. Kari wari no. Si, hayo. Nang naawaba wari mayamdo nathanda lotsindu na thamlibadubu karigino. Se, ay taragi liro. Kayam kuina lotu na thamkigani aigi pukningi awaba. Karam na di lotlugani lamhelaba aigi mitlu pirang. Ngashidi na famda tamlage aigi thamoigi awabi pause. Lotsindu na thambagi pangal su layraktre. Tawdok singdo mitmangda mathang urei. Aina Imphal Airport yaukhibada aina kayada harauzakhiba. Baggage hek fangbaga mikup amata su pantharudana ai afangba gari ema pharaga yum yaunaba cheli. Aina gate hangdoktuna changkhibada imado sumang matonda leptuna lei ising chairami. Aibu ubada imana kayada ngakjana na yengliba. Amuksu aibu ubada kayada haraujana koirang langiba. Ima babagidamak leirakpa pirol singdo kayada harauna yengliba. Beg to sum hangdokpada aina miskidamak leirakpa fido uri. Ai koirangba sum hengalai. Mabu uningba su hengalai. Karigino aigi wakhalsina asuk leitadriba. Imana aigidamak sembiriba mathel lukoi singdo aina kayada harauna chajaba. Chak hektokpaga Imana kon fenglingai tanja lauraga ai aswai fau tholukige haina lauramlaga chenthorei. Ai gari do kanna thodorei. Imana kari no yam lauhowi ai thoina tasiludre. Kadaida kadomda chatlibano ai gyan tade.
mabu uningbana langtaknaraba wakhalsina lamjing oiduna ai gari do leptana thauri ithanda wakhalgi manglan kaya sagatchari ai karamna school gi gate to yaukibano ai khanghautre gari do mafam chana khami pak hek changsin basungamdana ngakchana na leplingaida tungdagi gari horn khonglakpaduda ai khangprek khange ai mataida chenthoi boboy nang oire udaba kuire da ichade karigino nang na sida leptuna leiri babo lao lao manung da changlasi hoi sir ai sir principal gi matung induna changi kadai da chatluri bano khangde phaijom phurit chandon chawa ningthina thilli ai sir ga loinana office room du da changmin nei laune hekta changlaune nangbu kadom da chatlu bano sida sum lak pro hoi sir school da chatning mandana sum lak pane ichabu kari honariba nongma nangi bawana di nang Bangalore da karino ma tamli haina hairami hoi sir ai Bangalore da graduation tawzari ngasi khakta tholok pane very good yam fai kan honagadabni chasidi honabale pe yade ko hoi sir angang mayam langlakpaduda sir do ngai hak phamlamu hairamlaga prap thoki ai tawfam khangdana ngai hak phami chepthaduna staff room lomda yengi kana su leipa ude aigi misna anina ujaning na yengliba mahak tudi mafam kaida su ukidre ai khoirang balang taknaba sum hengalai miss nangbu kadaidano nangbu thibada choktaraba misna anisina nangbu koina thiri ai bo muktadi nungsina kobiraro nang aigi tawsida hainadaduna lotlabra ai nangbu thibada wari miss kekulotuna leirano aigi mangda amuk thati lepiuba midlugi pirang do khamjinaba khaya kana honajaba adubu lamhenba aigi pirang sina lepa leitana sintharakli kana okhini pakatna amuk sulona teithokchei tofum khangdana table du da yengli staff mayam gi attendance register do taduna leibado urai ai koina yengi kana su leiba ude ai register do tap paikhale chena singdo mathang haigatli nungsijaba magi maming do uraga ai thamoina kayagi matik haraujaba mathang faktuna yengi miss lingjel gi ming mapada red pen na sangna chinglaga absent haina irambado ai urui numit tarani muk hena school sida miss laktre ai khoirang balang takna ba helai tofum khangdana fuk haugali kana su kari su yengludana ai school dagi tholai gari do kadai da thori bano ai khangde lamhelaba ai gi wakhal sina lamjingduna ai bu puri dukan dugi mamangda ai gari do khame kana leibano chepthaduna yengi miyai chalap tawbi mau ama phamlambado oi ai changsinduna hange nene kainomta hangjage ba ibungo kari haibano miss lingjel hoigi yum sibu o tu ada gari mayam khamni basi uidana asigi maning mapada gate asang mana panba ma leibani adudani bungo yam nungai jare ne amuk changjaru khige ai gari do tapna thaujalli pukningda langtaknaba khoirangba sum hengalai ai pak changsin ba sungamde gate mapadu dagi khare hendoklaga mafam chaba ma yengduna gari do khamlamlaga ai tapna gate tamna changsilli gate heglansin khibada leisabi macha ahum mari noktuna wari saduna tholai ai mai ngak sangangsili tofam khangdana hangloi miss lingjel hoigi yum sibu hoi mani changsin biyo masale hobane wahai do taraga ai khajiktang di harauba poi mihun sidi sum thuna hunba hengalai ai changsile
mi tinbagi sahum kharadi phange sumangda mandop khalibado ubada ai ngakchane kari leibajano khalui sangoida sumangda phamliba singduna aibu ubada makhoi masen murum murum chibon chibon ngangnei miyai chalaba ahlama tholaktuna aibu taram taramna kausenduna phamhalli aibu hana masak khangba mi sumande ngaktang phamsi koi bungo chanunga thakisi misling jelbu leye leye cake kakane na maya manungda langnari loiraklani ngaktang phamsi ko aidi khangde ngasi se miski birthday oira male as aidi karimata supurakte ikai dorida adubu thanjayam chare at least thamoi sengna wish ama fawbadi pijaba phanglani ithanta tarangamada tauduna ngahak phamme manungda mayam ya noklibado ai tai ngahak leiraga nupa ani tholai oh photographer videographer oira male miski si yam chawna tawri male birthday se aise khayada laibuk fariba ngasi mafam sida la amdrabadi miski nungai ba makeup se ai yawba su phangam loi ngasai gi hando amuk tholaktuna inak talep leri ichabu chanung ka tawra bro yarani baba aigida maktadi tawbiruranu yaroi ibema noi kana lei chaga chana bagadu puraune ichana kari lamdagi baba ai malomdagi ne misling jelgi student ne ichabu boboy haibadurane nangi misna tatana soline hoi baba ai boboy ne nangi wari dani nangi misna lirise nahandagi nang yaudrebadi nungaite na solambani nungaire da icha lakpa nangbu kari numita lakpano baba ai hauji khakte yaujarakpane hek yaubaga adum laaba yam phare nangi misna haraujarani nangi mise maraibak yam thirabani mama dudang leijaram labadi magi apen penda tathok tasin tawjagadabani ipanadi kari khangluni do baba kari su khanbirunuda ekhoi myam leirisidi khaluragane yam ningamde mabung ama maupa ama leidana magi damak awat apa kari no chenbini haibasu natte baba kari su khanbigano aisu nachamakni khanbiyo ichagi wase ipa nungaire phamu ipa nangi misto nang lai taoge madi khanglam khiroi man harau jarani phamu ko ipa cha puhalake jamjaraba wahi jamjaraba punsi mahingduda aigi thamoibu khayada laina sumkhriba aigi famda leiramba akiba langtaknaba pumba koklabagum wakhalse iyang yang bagum khalai leisabi macha ani tholaktuna aigi damak chananaba mayam imangda thamle ithanta khalli asuk yambasi ithanta charadi ahi soidana sirani chepthaduna amuksu mispu tholak prayengi as karibu tawduna leiribano kok tholagede aina langtaknariba mabu uningbana khoiranglibase manadi karisu khangbide ai chado bit yaudana thakpa hawe aigi phone da vibration lakpaduda ai khangpre khangi pocket tagi phone do lauthoi laiba message to page honaringai manungda wari saribodo tarai haibema noigi manungi du loidribara baba yaraniye loire adudi mapanda mayam punna phamina na batawrodana namanabi mayamsu sangoida ngaiduna leire hoi baba ihe aidi kawbu kawine arapadagi nangi marup ama nangbu mapanda ngairine kanano baba ngasaina kok changhanbirakpa yadro nahandagi ichana sonba kari haye magi mamingdubo nangi school da tamkiba boboiro hoine manine mapanda phamlibani kauksinbiyu aya asengbagi boboy lakpro baba yam thajadiye kadaidano langtaknaba matawduda aigi pukningsina kayada haraujaba mabu ujaningna chepthaduna yengjei amuksu
ithanda ikaiba faurukpagum khanjai leisabi mayam manungdagi tholakpaduda ai swai lauroi adubu mahakti yaurakte mayamdo thoknakhibaga babana aibu koksilai ai room du tamna changi yengjeningba imitsina kayada khaurangna magi matau amatabu ujaningna chepthana yengjaba aduga aibu uraga mana haraudribagi maramna kari ai tofum khangkhide wahai amatasu phongba ngamkhide ma inakta changlaktuna chap leple nang bulaaga ngasai na korakpa yadro lao manungda changlao ai tuminna matung inaduna kaman room duda changi thariba sofa duda tapna famthai chaiduna leiriba firol mayam du uraga aigi thamoida chingnaba amadi faurai haingamdaba magi matauduna kari wahaino aingonda lotna tamliba ai tofum khangdana hairoi miss happy birthday boboy ngasi se aigi ma chaplepki wa makha mata tarakte miss aidi miss ki birthday ni khangdabanina kari su purakti hauji khakta yum yorakpani boboy kedorage miss aibu uraga adumna hinadaba mata utlibadi boboy ngasi se aigi luhongbagi haijin kharai puba numitne tiliba miyam se aibu yaipa mangol piba lakpane ai khongdagi ton fauba tu man khyok chungi kokthakta mai heitharak labagum ai khangba ngamkhide ai maga michana ba fauba ngamkhide sintarak lipa pirangi icheldo mangunda dadi uhallaroi khanduna pukning na lona themjinje miss ngasi miss ki nungairba mikup sida aini yawba fangjabase ayam harawi boboy miss aidi pausu karimta khangdabanina miss kidamak karigumba khudol amata su purakte aibu waroganu ko ai miss ki nungaiba punsi amagidamak ishorda soidana nijage miss sintarakliba mitlugi pirangdo ai fana lotnaba hotnarabasu karamnadi thinglugani machet tana kairaba thamoigi chainani sintarakliba mitlugi pirangse ai khamnudre maning tamna aduma chentharakle miss ai chatlage boboy please chatkhino ngaikhu miss ki nungairaba mikup sida aina maram oiraga miss ki wakhalda awaba potlum mama oibado ai nungaiti miss matong hukta bai tausina ngasi phawada miss po awabada piduna lakpane ngasidi ai nafamda yet pointing dre miss boboy nangi do ai bo waroribra miss ai kari su khandi mikup khuding ngaijarakpa nang ngasi mangda leplarba mikup sida karigino thamoi sina makala mu yadreba boboy nang nadi aibu soidana warauramgani ko miss karigi waraudoino ai karisu khandiye boboy nangi exam da kaiba oirani ningduna ai nangonda pause lotpane aduga nangna imangda leplare ai kari haidoino miss atumna kapkano luhunga dawrabi ningolna atumna kapata hoide hainiye miss aidi angawbane miss ki punsida aina mapam amakanba aigi tiknati miss miss nang nungai bata oyuko boboy please nang adumaina chatkhino nang adumaina chatkradi ai yam ningam horoye miss ai mafam sida ikup ama phawba lepa ngambagi pangal yaudre miss ai yam ware ai hingba pamdre miss boboy please nang adumaina haigano nang aibu nungsidrabra please nang adumai tawno
Miss, aibu khambirano. Ai chatlage miss. Aina mafam sida leirabadi miss pu miyamna soidana lana khanarani miss. Yaroi. Nang chatkhiba yaro. Nang na ibu warauduna chatkrabadi ai hingba ngamloye. Bu boy. Ai nangi nafamde yam lale. Nang aibu warau bro. Se kapkano. Nang ibu nungsidra bro. Miss, ai mangda miss pu urame. Lefam khangdadana pumnamak thadoklamlaga miss ki nakta lakpan. Ato ishorna ibu insinba oiramle. Ngasidi miss ki nungaiba mikupse ay yawba phangjare. Ay hainingay leitana pele miss. Ay kidama kayada khanbiba. Aybu kayagi matik nungsibiba. Ngasidi mayek sengna khangle. Adubu boboy, nangi asengba nungsibadugi lamandi punsisina puduna chatlani. Punsida ay nungaiba haibado masak khangdaba oirasanu. Miss, karigino dumaina haibiridubo. Nangi nungaiba punsi amagidamak ay punsi chupa kaptuna laikiba sungamganiya miss. Ay hidamak nangna kayada khanbiba. Aybu kayada nungsibiba. Ay khangi boboy. Adubu punsi sinadi nangi nungsibagi mamal ngakpa ngamdre. Ayse launam haibi oinadi ubiganuko. Nangbu yam nungsiye miss. Nangbu mikup khuding aitagi oizaninge. Adubu miss, aigi punsina nafamda karisu khudol oina piba ngamloi ai khangi. Nangi mitluda pirang ugadabagi saru ai sikhibane hena phaye miss. Boboy, ai nangonda karino makhakta haizage. Nang yagadra? Karino miss, ai soidana yaganiye. Hayo, ai kari tau haibano. Aigi luhongma numitta nang aigi nakta lengtana leibiyuko. Aibu sumang phawba khutsamduna thindokpiyuko. Miss. Ibema, namanabisingse chatningla maline. Nangbu amukta tholokpa yabro. Babana mapandagi kaurakpaduda miss to mapilona teithoki. Hoi baba, ai tholage. Aingonda onsinduna hairei. Buboy, nang ngaktang phamam khoko. Mayam se amukta unarukhige. Nang chatkhinuko. Nang sagadaba wari yam lei. Please, ngaktang phamamuko. Sagatcharuba manglanduna machet kaya thokna kaikhrabada karidi amuk khanduna hinglukhini. Wadaba saduna nangi minok amagidamak nangi penaba ai noklage. Adubu lonthokdaba pirang sibudi ai khamba ngamtre.